Khwaidagi Chaoba Thabk Yamna ina kaira khunba nupa ama ahal osilaklammi. Mahakna mahakki leizariba maral mathum adu machanupa ahum aduda chap manana yenthokpirami. Adubu manimukta thamba khudop amadi khaktuna thamhauri. Khudop adu phanghogadaba misak adu khannabagi-damak ina khunba nupa aduna machanupa ahum adu matam khara piraga makhoina tawruba thabak adu linaba khanghalami. Makhoina tawruba thabaksing adugi manungda khwaidagi afaba thabak tawruba misak aduda khudop adu pigani haina lauthoklami. Tha amagi matungda mapa aduna leppa numit amada machanupa ahum aduna makhoina tawruba thabaksing lihalami. Machanupa ahal aduna hairaklammi. Nupa amana aingona drill amata tawnadana mahaki maral mathum pumnamak matam khara thamjinbinaba sinarami. Aihangna lanthumsing adu amata sokluba tawdana nupa aduda sinakhi. Mapa aduna hairagi yamna phai nahakna pukchel sengba thabak tawrure. Anisuba machanupa aduna mapada tamlami. Irai kallaba turel amada irakna duna leiraba angang ama mahakna mapunsigidamakta khalluba tawdana turel aduda chongthaduna angang adu kanbikibagi wari lirami. Mapa aduna macha adubu thagaladuna hairagi yamna phai nahakna thawna phaba thabak ama pangthoktuna angang amagi punsi kanbire. Khwaidagi atoma machanupa aduna mapada hairaklammi. Mahakna umang amada yaw selingaida mahakka sathini eknaba nupa ama tumduna leiramba thengnarami. Mahakki manakta irap laptana chauraba kai amana tumliba nupa adugi maikai tamna changsilakpa urami. Aihakna khudakta changsinduna nupa adubu haudoklaga thuna yangna mafam adudagi chengthokminaraklami. Asumna mahak kaina chaduna siramgadabadagi kanbikhi. Machanupagi wa taraga yeknababu tathiba tawduna mathwai kanbikhiba adu khwaidagi chawba thabakni haina lawduna manimukta thamba khudop adu machanupa atomba aduda sinarami. Machanupa ahal aduna pukchel sengba thabak ama tawkhi. Pukchel sengba midi yamna lei. Masi anauba natte. Machanupa yai maduna thawna phaba thabak ama tawduna angang amagi mathwai kanbikhi. Thawna phaba mi singna toina tawnaba thabak amani. Machanupa atomba aduna mahaki yeknaba adubu yengthiba tawdana minungsi uttuna Siragadabadagi kanbikhiba haibasi miyoibasingna chenbada waba gun amani. Yeknababu nungsiba ngamba thabak asi khwaidagi chawba thabakni. Adubu gun asi mipum khudingda hekta chenba ngambadi natte. Masigidamak chahi kaya gun asi chenba ngamnaba hotnaba changi. Aroibada Popular News Leader ki channel bi yengbiraba khudingmak puthagatchari.